Odessa hitangpam attack Ukraine military target sing the panke Russia na ngarang nomaijing numit hai khrei grain export sing gi maru wairaba Ukraine gi Black Sea Odessa hitangpam da attack amada Russia gi missile sing na United States tage kusu khulai sing amasung Ukraine gi lan ge jahaz ama mang tahan khrei lan aduna thokhaliba malem gi chinjak watpagi wathok amage awaba kohonana bagi pandam da tha kaya gi negotiation sing loisinduna singthaningai oiba agreement ama Kib amasung Moscow na sahi tawnakhibagi nonganba thangjan numita attack adu tawkhibane samudra du dagi kapkhiba high precision long range missile singna Ukraine gi lan jahaz ama amasung Kib regime da United States na pirakhiba anti-ship missile singge stockpile ama mangtakhan khre haina Russian Defense Ministry na haike Ukraine gi army repair amasung upgrade plan amasu akaiba thokhan khre haina telegram da thokpa statement amada ministry amana haike Ngarang nong maijinggi angan bada Russia gi foreign ministry gi wangang loi nupi Marier Zakharova na attack adu da Russia gi caliber missile sing na Ukraine gi petrol boat ama thugai khre hai re Russia na Odessa port attack tawkhiba thawongbu Zelensky na yaning da ba ut khre Turkey amadi United Nations na broker oiraga Russia amadi Ukraine gi marakta grand deal sathakiba nong malairaba matungda Russia na Ukraine gi Odessa port missile strike tawrakiba thawongbu Ukraine gi President Volodymyr Zelensky na yamna kan yaning da ba phongdokre Russia amadi Ukraine gi marakta grand deal adu sathakiba nong malairaba matungda Russia na caliber cruise missile sing sisinaduna Ukraine gi Odessa port ta attack tawkhibane Russia gi foreign ministry gi spokeswoman Maria Zakharova nong maijing numita sathakiba attack adu da Ukraine gi lan gi jahaz ama luban khre haire Masigi mamangdadi Russia na nongmaijing numita sathagiba attack adu makhoi na pangthokibani haibadu yamna kanna yaningdaba utle Russia na caliber missile sing sisinaraga Odessa port laiba military infrastructure singda amangata thokhan khre hairibane Russia na Ukraine gi Odessa port missile attack satharakiba thawong asinade Turkey amadi United Nations na broker odaga sathagiba grand deal adu mai pak pangamgadori bra haibasida ningjing mangjing na ba pokhalle Zelensky na haikibada Odessa strike tawkhibagi Thawong aduna Russia na thajaba pikiba wafam ngak na chatre haibadu mayek sengna utle haire US ki House Speaker Pelosi na Taiwan da khongchat pangthoklawade China na nampu saphugi oiba khongthang paikhat kane China US ki House Representative Speaker oiriba Nancy Pelosi na mathang thada Taiwan da khongchat pangthoklawade China gi maikeidagi nampu saphugi oiba khongthang sing paikhat kani haina phongdokre Laibak pokpa numita Chinese government ki maikeidagi sexual war ol piraduna haikibada karigumba US ki House of Representative oiriba Nancy Pelosi na Taiwan da khongchat pangthokpa tarabade China na nampu saphugi oiba khongthang sing paikhat kane Chinese military yamna Khudong Thiningai Oirakli US haukiba chahi manga sida Chinese military ase hena khanaba hauba masung hena Khudong Thiningai Oirakre haina United States ke Joint Chiefs of Staff ki Chairman General Mark Milley na phongdokre chahi manga gi matam sida Chinese aircraft amasung jahaz singna Pacific lamdam da United States amasung atai partner forces ka ungkhanabagi thokdok yamne hengat khe Khudong Thiningai oiba thokdok thokpagi chang yamne hengat ki haina Indo-Pacific ta tur lakhiba Mark Milley na haikhe khongchat asigi saruk ama oina mahak ngarang Indonesia gi capital Jakarta da thungkhe Pangliba paujel asidi maruwaina lamdam asida atia amasung samudrada Chinese military gi thoksil hena uba hengalakli haibasini haina Milley na haikhe US ki top military official asina phongdokliba wafam se China ka thenganabagi damak US na Pacific laibak singa lainaba mari hena chesinaba saruk ani hena honaringai talaktane US ki Biden administration na communist China se yamna yangsilagliba threat ni amasung US ki maphamda matam sangna singnabagi masak oirakadaba laibak amani haina lawre General Mark Milley ge Indo-Pacific khongchat ase yamna mayek sengna China gi threat thengnanabagi damaktane mahak na sayol sida Australia ge Sydney da pangthokadaba Indo-Pacific Chiefs of Defense ki meeting amada saruk yagane masida China gi nongmagi hengalagliba military mapanggal amasung Pacific lamdam ase ningkha tamba amasung pumnamaki maphamda hangdokpa ohenanaba wafam singkhanagani haire Aroibada tabiriba pumnamakpu thagachare